Good morning. Ngasigi akhoi thangju numit ko thangju numit ki card ke message apeteng minner se thangju numit ahambada number se 93 lere aduga color da na amuba natraga maket machu ko black or purple gumba kai gumba mana shine bibe ko ado Saturday numit se keno akhoi gi chak thong ko paden sum keno ma ha po haina no mage tweeding amubani khangde natraga asa thau drop ma kai ma hai tar ko cheng shubu da mana happy ba aduga last Saturday ne aina mamang da hai ki bodo handaki Saturday arui base kainom tang hai tar angam bakra poni pan khatang aina pibion have do adugi videos to hapetang yengbiro ko hayeng se akoina kaudana tawbina bagi damak aina happening jangjare ko ma ado ahamba da koi card ki message yenga se aduga timing apa so habi happy yenga se ko ngasigi oina timing apa basu kai kai lege habadu su yeng minera se arui ba Saturday ne phazana cleansing kai ka dumba mayam do loina tawbiro ko haidi imung manungi oiro amagi oiro ko haidi releasing haidi part haina harasina ko sum nungai taba ko taba ithok ko to ga sum burn tok po oiro kakhat po oiro moiro suguma mayam se ko ado se lere ko card ahum lere ko card ahum sidagi ama khala se ko first card consider second consider natraga third consider ko ahamba khan banga yenga se ko ahamba khan banga ina first card se kitang emotionally kai gumba hai tar go down chatpa hai tar ko ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯟꯐ꯭ꯌꯨꯖꯟꯒꯨꯝꯕ ꯈꯇꯪꯁꯨ ꯂꯩꯕ ꯌꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯐꯤꯜ ꯇꯧꯕ ꯌꯥꯏꯀꯣ ꯉꯁꯤꯁꯦ ꯑꯅꯤꯁꯨꯕ ꯀꯥꯔꯠꯁꯤꯅ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯅ ꯃꯤꯉꯣꯟꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯩꯅ ꯃꯤꯉꯣꯟꯗ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯒꯥꯏꯗ ꯄꯤꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯈꯪꯕ ꯑꯍꯩꯕꯒꯨꯝꯕꯁꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯏꯗꯤ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯂꯝꯖꯤꯡꯕꯤꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯑꯗꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯣꯏꯅ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯂꯩꯅꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅ ꯑꯃꯨꯛ ꯂꯩꯅꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯗꯤ ꯏꯃꯣꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜꯒꯨꯝꯕ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯏꯗꯤ ꯕꯦꯂꯦꯟꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯣꯁꯟꯁꯦ ꯕꯦꯂꯦꯟꯁ ꯇꯧꯔꯒ ꯆꯠꯄꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡꯗ ꯑꯣꯏꯔో ꯑꯃꯗ ꯑꯣꯏꯔꯣꯀꯣ ꯄ꯭ꯔꯥꯛꯇꯤꯀꯦꯂꯤ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯃꯣꯁꯟ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯤ ꯀꯥꯏꯅꯒ ꯃꯤꯉꯣꯟꯗꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯄꯪꯄꯤꯗ ꯄꯤꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯈ꯭ꯔꯒꯦ ꯃꯥꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯣꯠꯂꯔꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯔꯦꯀꯣ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯂꯩꯔꯦ ꯇꯥꯏꯃꯤꯡꯁꯤꯅ ꯑꯩꯈꯣꯏ ꯄꯨꯡ 8ꯒ ꯃꯤꯅꯤꯠ 18ꯇꯩꯅ 9ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ 12ꯒ ꯃꯤꯅꯤꯠ 16ꯇꯩꯅ 3ꯒ ꯃꯤꯅꯤꯠ 35 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 34ꯇꯩꯅ 3ꯒ ꯃꯤꯅꯤꯠ 35 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯍꯥꯏꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ 8ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 58 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯊꯦꯡꯕ ꯍꯥꯏꯔꯁꯤꯅꯦꯀꯣ 4ꯒ ꯃꯤꯅꯤꯠ 13ꯗꯩꯅ 5ꯒ ꯃꯤꯅꯤꯠ 59 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯗꯦꯂꯤ ꯀꯥꯔꯠ ꯃꯦꯁꯦꯖꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ